Naga Army na kukiblitan sing operation sa thaduna khulai kya hwkhre haina social media sangda thakanarakle pagalaba khulai sing adu gi manungda AK-47 amadi maru sing loinana tongan bu khulai sing phagale haina social media sangda thagalakle Story sing ke yaad apni search it properly ya hariam ki khongalam thang yep. Oh, see, come and look. What is that? Kita. See. Wait. What is this? Oh, shit. See. See, guys. This is the bullet of rifle. AK. No, AK-47. Yeah. Wait, and then. This is the bomb. Bomb nuôi khai bomb nuôi ko. Bomb fix up so nuôi siu ke. Bomb fix. Fix ba sim ni lagi thani hi. No? Terrorist cookie staying at the church. Constitution ki Article 164 na che Minister da hak punamak sinaraka so center gi yaka yengdana Minister hapa ngamloi dawri haidi state sida thamlakhiba President rule sahi ama phaga daba numit tarani khakta watlingai February mari da sungjamai acida gi karakpa BJP gi MLA Yumnam Khemchan bu Manipur gi Governor Ajay Kumar Balana anobu government asiki chief minister oina wasak lohon khraba matungta makha taba minister sing hapsin bangamdana leire laipa asigi Constitution gi Article 164 ki matungin state amaki chief minister na makha taba minister sing hapa ki thaba asigi mahake advice da state adugi governor na minister oina wasak lohon gadabane hauzuk phawbugi oina chief minister yauna minister manga punna wasak laothokhre makha ta na watliba minister taret asi kana bo hapkodage habasi chief minister ki mamangda mangamda laitabadawna tawbagi maong ama uriba sinadi center da lairiba BJP gi lusingba singi yaka ngaiba oigani haina pawgi likhun kharana hairi 2003 gi maudrama thoishuba constitutional amendment act ki matungina laibas da lairiba state sing asigi legislative assembly da laigadaba minister gi masing asi apunba set adugi sada taramanga tagi henba yade haina pidi sada taramanga asidagi henba yade haina Paba matam da state asigi sit hompu leibana sada taramanga hairagadi minister mapan oigadabane adubu Article 164 clause 1a gi matungina Manipur gumba assembly gi sit yamna leitaba apikpa state singi oinade yamdrabada minister gi masing asi chief minister tharaga tarani thoi oigadabane Manipur da masimak oiraga laklei Thasigi marida Yumnam Khemchan bu chief minister oina wasak laothokhre madugi makha tarakpo oina numit aduda kangpopi ACG BJP gi MLA Namcha Kipgen Mau ACG NPF ki MLA Losi Dikho anibu deputy chief minister sing oina wasak lahon khe aduga Bisnupur ACG Gobidas Konthaujam sing amasung NPP gi Wangoi ACG MLA Khoraijam Loken bu cabinet minister sing oina wasak laokhe haujik laklaba wafam di BJP amadi party siga sabenariba atai political party siga sagatuna na semlaba state ki government ase ngasiga thana numit mapal ni mapung pharaba su government asibu lusingba chief minister Yumnam Khemchan gi council of minister taret watliba si hauju phawba hapa ngamdana leiri masigi mathakta hana minister hap khraba sing asigi su hauju phawba portfolio sing pithokpa ngamdana leiri laiba asigi constitution gi Article 164 gi makha da chief minister na mahaki makha taba council of minister sing hapa gi hak asima sagini mahakna khalakpa legislature natraga chumna gi MLA oidaba misak amabuso adumak minister oina governor na wasak lobu yai tawbutabu MLA oidaba mi ama minister oina hablakpa taraga di tha taruki manungda mikhal pangthoklaga mahak adu mikhal da mai pa ko mathau tai chief minister ge khutta tai minister sing hapa gi hak leiraga so haujuk phawbu makha ta na watliba minister taret haptuna leiriba sinadi center da leiriba lusingba singdi yaka yengba natragana makhoina hairakpa MLA adu ngairaga leiriba haibasi hangba yaba wahangde hana phongdoraklei Class 10 amadi 12 exam gi yengduna tal gi warap kya laothokhre haidi thasigi tara-tari haugadoriba council na lawba higher secondary examination 2026 amadi thasigi 13 dagi haugadoriba
Bosham na lauba high school living certificate examination 2026 loinana thasigi tarateretagi haugadoriba CBSE na lauba class 10 amade 12 examination saruk yagadaba mahiroshingi yengduna thawal apunba lup targi mifam pangthoktuna warep kya laokhre hari ngarang targi sanglen da pangthokiba mifam adada lakadoriba class 10 amade class 12 ke examination sing ka mari lenana wafam kya kopna khanane naraba matungda warep mari laokhre warep sing adadi lekai da loudspeaker panduna kumai harau tobidaba loinana house na singba lawbidaba exam thagadoriba angang sing asigi khanbiraga makhalamata ban general strike na singba amata tawbidaba oja sing amade parent guardian singna isa sing asibu phaning bani haiduna aranba pambai sijinabidaba loinana mahiro singna aranba pambai torokpada thingbiba asomna afaba discipline jawba quality leiba tungi yumbi oigadaba mahiro sing puthokpa haina yana ki haire Hariba warep sing ase lekai da laidiba club maira YP amade oja sengna lakadoriba examination ase loidriba phawba punna inbina basu apel tawre haina target zero asna makha tara phongdorakle Thawbal police na drug saba amasung yonba singi mathakta drive sa thaba hwkhre hari Thawbal police na drug saba amasung yonba singi mathakta drive sa thaduna phagatpa hwkhre ngara ahanba numita Thawbal police na drug saba ni haba Meeoi mari phagalaga mari lenaba rehabilitation center singda Sinakhre Thawbal district police na thadorpa cherol amada hai ngara nutil pung 9 minute ko ni thoirom tabada drug sijinaba Meeoi ani Thawbal police na phake pharaba sing adudi konsam malangan bu sing sahi kungataruk apokpa ke bimol chan khangem pale hoidrom lekai amasung Longjam Tyson sahi kunmari apokpa L Asakiran kai samthong longjam lerakne makhoi ni police na social welfare department Thawbal ge official singa khusamnaraga khongjong ge IRCA rehabilitation center da khusinake amarom da atopa drug sijinaba Meeoi ani amasu Thawbal district police na phagat ke makhoi sing adudi MD Arab Khan sahi kunganipan apokpa leikidraba MD Mani Khan Bisnupur ward number 2 amasung Khurshid Alam sahi kungamanga apoko leikidraba MD Rajaudin Kairau Mangjing makha lekai degani hare makhoi ni na anauba mangal rehabilitation center kumalampaki project coordinator da Sinakhre makhata na Thawbal district police na drive asi chathagi gane lona drug kamari lenaba puna maki mathakta kanba miyang sanglagani hana miyam da khangalakle Manipur da chingnaninga oiba moongda yunggi nupi sing sibagi thaudok toina thokselakle angang unabun minni pani surakpada mayumdagi thokraba nambul turel da sina phangkiba neroda mina hatpra mathanta sijabra haida hangnarakle mahak mapham khangkidabagi matangda police da missing report file tawkiba mapuroibadu courtagi anticipatory bail laokhre hari mamang thagi tara mapanda Kwakethel da leiba Asian Hospital and Research Institute da ani suba masa oina masanupa ama Caesarean section da pokiba Khongman zone 4 da gate Saram Ningo Salam Ongbi Niroda sahi Nipuna Hospital asidagi January 2026 da discharge toroklaba matung Kwakethel lamtong lekai da leiba mapuroibagi mayumda mahoksagumna leraklaga anga unakiba numit nipanin surokpa mamang thagi kongataret amasung kungamari gi lonaba ahingda yumdagi thokibadagi mapam khangdre haidana khongolina raklaba matung thasigi tarada hairangoi thong manaki nambul turedagi sina phangkibada natana thodosigi mamangdasu ya school singa khamlerakta masagi mayumda Dr. Asem Ongbi Ritabu Sutamtin Halamba Yauna Nupi Gimarta Sataba Crime Kara Thokibana Salam Ongbi Nirodagi Thodo Asisu Mahak Mosamatanta Society Tawduna Sijabra Natraga Kanagumba Karana Tawena Hatu Pikibra Habagi Wang Song Thoraklay Ya School Singa Kamberaki Thodo Asikat Natana Wangoi PS Ki Manung Sanba Mafam amadasu mauna hapma mayumdagi kaukthokraga hatoklamlaga thabirambagi thodok yauna nupi hatpagi thokiba thodok singge khongol liringagi chairakta Salam Ongbi Nirodagi thodo asisu thokjelakpadagi chatharakpa investigation gi manungchanna phanglakpa report singge matungina laikhidrabi Salam Ongbi Nirodagi haksang mangjawnana executive magistrate ama yauna video recording tawraga rims gi mirial sangda postmortem examination tawkraba matung ngarang nungthel mirial sangdagi lawduna aroiba mathau mangam Khongman zone 4 da leiba mahaki mapam da pangthokre mahaki misigi matang da chapchaba ama khangdoknaba joint action committee ama su same khre adumona maklai kidrabi nirodagi apokpa Seram Netrajit laikhidraba su mahaki apokpi Seram Ongbi Mani sahi homphuni pana masa kaina baki maisalang duna leirakpagi awaba sing yengduna mahaki haksang asi lawduna aroiba mathau mangam pangthokibani hari laikhidrabi haksang phanglaba matung mahaki mache Seram Nandini na complaint
complainant oidra nahan singjamai police station da complaint report ama file tawki report adu da complaint adu nahan singjamai PS da file tawdringai ki mangoina na mamang thage kunthama thoida Imphal West District Police ki ASP da su aibu wakat serol ama presentuna laikhidrabi salam ongbi niroda ge mi CSA singnaningai oi haraduna thawdo asigi matang da investigation zathabina ba haijaki haiba wafam su pankhe ado moinama police ki maike de case asige investigation ma pungphana satharglaba matungda laikhidrabi niroda masa mathanta sijabani natraga kanagoba meoi kharana hatokpi bani habdu laikhai tana khangbangam lagani loinana nahan court na pikiba anticipatory bail ge order amagi matungina karigumba ma ke mapuroi salam tombo police na pharabadi ma pulu palising yang khai ge ben born amasong masiga manaba security amada thadokadabani haiba direction pk aduga petitioner asina court ki ayaba yauduna leba asi thadokuna satpe yaroi mahana police ke investigation da cooperation pibaga loina case asigi iona interrogation yauna mahaki mathau tarakpada mahak masa phangangadabani aduga petitioner na hakthengna natraga na koinana case asigi evidence sing temper taunaba amasung asumba sing losenaba thong satharoidabani haibagi direction su pk aduga singjamai PS ki OC da court na ngarang pikiba order asigi manung chana pira khomthobo report thasigi kolumdoi phawbagi manungda pikhalak na bakhangan khaire CRPF CISF na singba singi training pidana lamdam sigi naha singda thabak phanghanna bahonagane hana pramjit na phongdokhre lamdam sida inkhalak leba naha singna thabak phangdabagi awaba leiriba sida CRPF ki civic action program ge makhada miyanggo samina bahonariba sigi makhada CRPF CISF na singbagi training sing pidana thabak phanghanna bahonagane hana CRPF langjingi DGP Imphal Range Huidrom Pramjit Maitena ngarang lamphel yaifalaikai lamphel pata CRPF 143 Battalion gi makhada paikhatpa civic action program gi tongan ba akoibagi chawkhat thorang gi makhada waiting set khusinabagi thoramda phongdokhre thoramadu da CRPF 143 Battalion gi CEO Rabindra Sharma CMO Dr. Saikat Biswasamadi Battalion adugi second in command Omnath Chakras Deputy Commandant CSS Khuswa Directorate of Extension Education ki Director PS Ranjit Sharma amadi Yaifalaikai Youth Club ki President L Tomba Yaifalaikai Merapai ki President S Bina Susaruk Yakhe thoramadu da Huidrom Pramjit Maitena makhata na haiki wada matam gi center da gi apik pateng bang khara lamdam asida lairiba CRPF singna koliba mafam adu gi akoibada khundariba khunja singda public toilet yumthong khuding gi matam gi polam kya yen thokpa asigi mathata lamdam asigi amata oiba mijengda miyamga satminana bahona bane CRPF ta sangning bo lairabasu coaching center pangthoktuna engkhalak leba naha kayada thabak pina bahona gane amade miyamga apamba thabak thoram sing paikhanani bo lairabasu manak nakpada lairiba CRPF ki CEO gi khuthangda paikhana bahona gane haina phongdokhe loinana tha amasumna chatharakpa yaifalaikai asigi nupa amadi nupida sengum amadi samkakpagi training program aduda saruk yakiba singda polam kyasu yenthoki haide Jharkhand gi Hazarighat samuna netpada chahi amage angang yauna mioi taruk sire haide Jharkhand samuna khungang kya da attack tawbagi thaw hengalakle garang so sterasigi Hazarighat laiba Gondwar khungang du samu singna attack tawrokna netpada chahi amage angang yauna mioi taruk sire haide khunja singna phongdorakibada ngarang nongandringai da khanghaudana umangdagi samu manga thoraktuna khungang asida changlaklaga atamnana imung kya da attack satharake thawdo aduda yumda tumduna lajaramba sahi amage angang yauna mioi taruk samu sing aduna netuna hapkibani mioi taruk adugi manungda ahumde imung amage mioi singni Gondwar khungang amasung Jharkhand ki atopa khungang kya da samu singna satharakliba attack ase machinjak phangdabagira natraga kari karamba samu gi hainabi leibadagi no haibadu mari lenaba singna thijin biduna asigumba thawdok makhata na thoktana ba section tharong lokhat piyo amasung laikhidraba singge imung manungda matik saba compensation pibiyo haike panba yabade Jharkhand gi forest department matam ge oina samu singge khongsan na khunja singda kodong thiba na halakpo yaba matamda section wa thamduna lakibane adubu samu singge khongsara chi pungkun mari yengsinba ngamdabana mafam kya da samu singna attack sa thaduna thawoningdaba thawdok kya si thopone haire ekar tarukta tharamba popi pambi sing police na mahan tahan khre haire Senapati District Police ke Anti-Narcotics Task Force na satharapa khongjang amadi Kangpokpi District ka lonaba ngatan chingsang paringda ekar taruk lomda tharamba popi pambi sing mang tahan khre haire
ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯄꯨꯂꯤꯁꯀꯤ ꯑꯦꯟꯇꯤ ꯅꯥꯔꯀꯣꯇꯤꯛ ꯇꯥꯛꯁ ꯐꯣꯔꯁꯅ ꯁꯦꯅꯥꯄꯇꯤ ꯄꯨꯂꯤꯁꯅ ꯀꯣꯟꯕ ꯀꯥꯡꯄꯣꯛꯄꯤꯒ ꯇꯥꯏꯅꯅ ꯂꯩꯕ ꯍꯥꯇꯟꯁꯤꯡꯒꯤ ꯄꯔꯤꯡꯗ ꯄꯥꯛ ꯁꯟꯅ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯊꯥꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ꯫ ANTFꯀꯤ ꯅꯣꯗꯜ ꯑꯣꯐꯤꯁꯥꯔꯁꯨ ꯑꯣꯏꯕ ꯑꯦꯗꯤꯁꯅꯦꯜ SP NS2ꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯉꯔꯥꯡ ꯆꯠꯊꯈꯤꯕ ꯗ꯭ꯔꯥꯏꯕ ꯑꯗꯨꯗ ꯁꯦꯅꯥꯄꯇꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ, ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ, CRPF ꯑꯃꯁꯨꯡ 13 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯟꯁꯤꯡ ꯌꯥꯎꯈꯤ꯫ ꯆꯥꯎꯔꯥꯛꯅ ꯑꯦꯀꯔ 6 ꯔꯣꯝꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯃꯥꯡ ꯇꯥꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯄꯣꯄꯤ ꯊꯥꯕꯗ ꯁꯤꯖꯤꯟꯅꯕ ꯈꯥꯡꯄꯣꯛꯁꯪ 9 ꯃꯩ ꯊꯥꯈꯤ ꯍꯥꯏꯔꯤ꯫